Kiran Kumar amasum Samrendra mafam khangkidaba sai ahum suri masasu death certificate su lengangna pikiba thajabasu phangdri state asida kumjaying lisingani ga kungo humdagi me ahumdagi hauduna tholakliba hingsa yawbi irang sida ihan han boina me tarukta mangkhiba yumkhaibam Kiran Kumar amadi atom Samrendra gi masa death certificate amadi lengangna Kiran Kumar mangkhiba gi matangna pigani haikhiba thajabasing asi phawba phangdri edubo mangkhibadi sahi ahum mapung pharakli Irang sigi manungda miyoi kuntragani thoi hauze mafam khangduna leiribani irang asi haurakpa matam kumja inglisingani ka kungo humdoi gi me tarukta ihan hanbo oina Imphal West ki khumbongdagi yumkhaibam Kiran Kumar amadi atom Samrendra sana kaithal manakta leibo Olympic Park manaktagi mafam khangduna mangkibani makhoi ani gi mobile phone gi last location Imphal West amadi Kangpokpi district ki lonaba mafam oiribo Olympic Park manakta oikhi haina Kiran Kumar gi loinabi Basantina Poxi amada phungdoki mangna hai mangkhiba numit amadi nonganbada masing yamlaba security forcing Olympic Park manakta sangduna thikhi dubu phangidi makhoi animak car amada satkibadagi ngasi phawba mafam khangdana leiribani haina palladuna lengakna ngasi phawba phangnaba thidaba simuk yamna lebuk thibani harakli sahi ahum mapung pharaklaba phawba karigumba mapaw amada takhidri haina palladuna mangkhibadagi ngasi phawba masa phangdrabanina laingakna death certificate pibiro hairabasu pidana leiri death certificate asi mangkhiba matung sahi tret leiraga pigadabani haina adumak leibana ngasi phawba karigumba amata tawba yadana leiri mangkibagi damak lengangna pigani haina imung manungda pikiba thajaba singsunga si phawba thapakto ontokpa leitri masa sinaba ngamloidabu oirabadi death certificate sinabi ro haiba wapam thamlakli irang asida mangkiba miyoi kyagi death certificate yaudrabasu lengangna pifam thokpa sing pibigi wapam leidi dubu irang asida ihan hanba mangkiba sigidi ngasi phawba lengangna death certificate yaudi haiduna karigumba amata pibidana thamli haina nungai tabu wafam thamladuna tungan matrasing na ngasi phawba mating pangduna punsi leli kariguma trasing ngasi lairamdaba thoklabadi hingba ngamlamdaba su yai haiba wafam hang phongtorakli ngasi phawba thiba khangdana leiriba yumkhaibam Kiran Kumar gi oina mahaki loinabi Basantiga masa nupa amaga lehori masa nupa sayesida HSLC exam thakri hauzik result ngairi Kiran Kumar gi masanupi ani yum pankri hauzik Basanti gi masanupi ahansu yum laktuna punna khombong de leminari English ngani ga kungo humdo gi me ahumda mangkhiba Kiran Kumar amadi Samrendra sayedu gi December 15 da pangong na mutchilaga aroiba mathomagam pangtokrabani Basanti na makhatana hai elberena minister oirige matamda lengang na tungan ba thajaba kya pikre du ngasi phawba kariguma mata thabak to ontokta na leitri yum puramba ipu roibena mafam khangdana mangkraba matung ngasi imung puna bohonaba madi angang leirik tamna bohonaba da awab kya mayukna duna leidi haina nungai tapu wafam thamladuna wab henmalakpa madi masa phangba kaupa leiraktabadagi death certificate pibiyu haibani death certificate su sen su amata pamdi mangkiba masadu pami dubu oiriba phiba masida nongmonomagi thajaba mangsilakna sum tauri herakli Leingak mari leinaba singi Thongjin da kiarak hana mating pangpina ba lepluri du bunga si phawba lepluri ba adugi mahidi sadri pa wapam phongtoktuna mangna hai death certificate leitabana hiram kaya da Khudong sata pa miyokna duna leiri kanagi thongjin da satlaga awaba sing pawdam laga tabigani khangdre tuminna lasin khra sirak khalakli hai pa wapam yona phongtokhi Upambi teglakpadagi ahum siri amasukli Orisia gi Koraput districta asabu upambi ama tektuna makogi mathakta tasalakpadagi nupi ahum sikri amasum atopa amana sokle haina police na phongdokri police officer amana phongdokpagi matungina thawdo du na hanumidang wairam Koraput district ki Manipur block ki manungsana leiba peda bayalu da thokibani magnaki nupi singadu peda bayalu da leiba kaithel amada leiringai da nong sit lakpadagi upambi du teglakuna makogi mathakta tasalakibani thawdo adura nupi ani khudakta sibaga loina atopa nupi ani na soki haina phongdokladuna makoina ki asopa singa du khudakta hospital pukatki adubu nupi amasu lekatna pangamdran sikhi maraksida local MLA Rama Chandra Kadam amasum Nandapur gi BDO Durga Prasad Dora thawdok thokpam duda satuna yengsinkibaga loina victim singi imung singda pibiyaba mating pigani haibagi thajabasu pikre hari Laikhidraba BJP gi MLA Bungjagin Valte gi hakchang BJP National Headquarters mamangda thamduna kongjang sangsingani haba JCC gi wapam mamalakli
Trinamool Bengal Mikhal Maiti Kidi Haidra Mamta Banerjee Ehak resign Tawri. Thangna Tam Ohum Leingak Pairakrabamatung Nan BJP Gi Kuta Maiti Krabi Bengal Chief Minister Masum Trinamool Congress Chief Minister Banerjee na Sangtai Nanavigitama Governor R.N. Ravi Gi Dex Tamla Yariba Amuk Thokidribu Watuk Amatuandana Maki resignation Taw Habi Yakidri. Yeknabana question Laglaba Matamda Masum Arang Kwaidi Kan Mamangda Tengna Kibi Banerjee na Tiger Cup Amagumna Tengnana Wasak to Namhak Mikala to the Mighty Kidi Haina Ngarang Wayet Piki Masu BJP na Punkiba mandate at Lutki Regional Neki Ehak Mighty Kiramoy Madam Maduna Ehak Rasbonas Ehak resignation tender Tauroi Haina Ngarang Nubidang Waram Pangtopa press conference Amada Palmishing the Manafon to Kedi Se Minister Mamta Banerjee ki Kongtang Sin State Asida President rule Purakpa Yabigi Pibam Lairabasu Election Commission gi Likun Sina Karigumba Mai Pagliba Party Duna claim Torabamasum Assembly Asigi Tamadu Luidringi Mamangda government Semnaba Governor the invite Torabadi Masi Mathau Tadekri West Bengal Assembly gi Tam Metaret Loigadabani Masu BJP na Lambia du Unaba Subna Ginumi Nigi Matam Lady Mikala Sida Sit Sama Huran Kre Madu Lut Ni Haina Banerjee Naki Ngarang Mahana government amasum election commission Lautunabigi Maral Siki Mikhal gi body edubo Thak Nemba Pataba game Sanabigi Maral Siki Masum Trinamool gi Asingba Rivaldi Commission na Dunia Masum BJP Nati Haikinasu Paux na Makatana Fontoki Actor the politician Olakiba Bizoina Tamil Nadu the government Semnava Atuba Taurang Satarakri Airline Semlabiari Mikhal gi Puari Sem Krabanomagi Matung actor the politician Olakiba Bizoina Tamil Nadu da Pumna Nova government Semnava Kongtang Amalakolakri Masum Kongtang Adugi Saru Oina Airline Sembiari TBK gi Nauna Kankiba MLA single Luin Senai the Labour Party headquarters the Bizu enemy from Amapangtoki Matung Tunamak Likun single government Semnaba Party at the governor to the sea Irakani Fungtokli Makoina House ki product Makogi majority Pramantona Basayol Ani Pawagi Matam Pinava Hijakri DBK and Apun Misit ki Tangkai Pagadaba Subnagi sit Tarak Watpa sit Chamagani Pan Pangduna single largest party waki Mayek Sengwa majority ama Yogadaba Walabasu party duna Mapangi Sokat Pagaluina government ama Sem Nabiki Tazabale Congress sit Manga CPI sit ani CPM sit ani amasum BCK sit ani Yauriba Marueva DMK alliancing the TBK na Sokat Pangani Haina party Manungi Muation agency da Fongdorakri Masi minority DMK government amana mapangi sogatpaga loina thabak tawkiba English ngani ka taruki aduga mani haina senior lusingba amana suhaiki hadi asuguma khongtang amana hanana phibam chadraba DMK Congress Alliance sathina akai piba am oirabi yahensu pawsta makhatana panaki